ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯅꯨꯡꯁꯤꯠꯇ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯃꯔꯝꯅ ꯎꯟꯁꯥꯗ ꯁꯦꯕꯝ ꯀꯥ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯍꯨꯃꯥꯡ, ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯅꯞꯁꯤꯟꯕꯗꯒꯤ ꯇꯣꯏꯅ ꯃꯥꯏ ꯇꯥꯕ ꯑꯃꯗꯤ ꯑꯦꯛꯁꯐꯣꯂꯤꯌꯦꯠ ꯇꯣꯏꯅ ꯇꯧꯕꯅ ꯎꯟꯁꯥꯒꯤ ꯃꯊꯛ ꯊꯪꯕ ꯕꯦꯔꯤꯌꯔ ꯑꯗꯨ ꯁꯣꯛꯍꯜꯂꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤꯠꯇ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕꯅ ꯍꯨꯃꯥꯡ ꯑꯗꯨ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯕ ꯉꯝꯍꯟꯗꯦ꯫ ꯃꯁꯤꯅ ꯍꯨꯃꯥꯡ ꯑꯗꯨꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯗꯤ ꯊꯥꯎ ꯅꯞꯇꯨꯅ ꯂꯩꯕꯅ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯍꯜꯂꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯕꯒꯨꯝ ꯊꯣꯛꯏ꯫ ꯁꯜꯐꯦꯠ ꯌꯥꯎꯕ ꯀ꯭ꯂꯦꯟꯖꯔꯅ ꯇꯣꯏꯅ ꯃꯥꯏ ꯇꯥꯕꯅ ꯎꯟꯁꯥꯗ ꯃꯍꯧꯁꯥꯅ ꯊꯣꯛꯆꯕ ꯊꯥꯎ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯂꯧꯊꯣꯛꯈꯤꯗꯨꯅ ꯂꯤꯄꯤꯗ ꯕꯦꯔꯤꯌꯔ ꯑꯗꯨ ꯀꯥꯏꯊꯍꯜꯂꯤ꯫ ꯅꯨꯡꯁꯥ ꯁꯥꯔꯞ ꯇꯧꯕ ꯃꯇꯝꯗ ꯎꯟꯁꯥ ꯆꯣꯠꯂꯤ ꯇꯧꯕꯅ ꯐꯪꯒꯤ ꯑꯃꯗꯤ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯍꯟꯗꯨꯅ ꯎꯟꯁꯥ ꯍꯥꯀꯠꯆꯕ, ꯉꯥꯡꯕ ꯑꯃꯗꯤ ꯏꯔꯤꯇꯦꯁꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯍꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨ ꯑꯦꯌꯔꯕꯣꯔꯟ ꯄꯣꯂꯨꯇꯦꯟꯠꯁ ꯌꯥꯎꯕꯒꯤ ꯆꯥꯡ ꯋꯥꯡꯕꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯒꯤ ꯏꯁꯤꯡ ꯍꯛꯊꯦꯡꯅꯅ ꯁꯤꯖꯤꯟꯅꯕꯗ ꯎꯟꯁꯥꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯗꯕ, ꯁꯜꯐꯦꯠ ꯌꯥꯎꯗꯕ ꯀ꯭ꯂꯦꯟꯖꯔ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯁꯦꯔꯥꯃꯥꯏꯗ, ꯅꯤꯌꯥꯁꯤꯅꯥꯃꯥꯏꯗ ꯑꯃꯗꯤ ꯁꯦꯟꯇꯦꯂꯥ ꯑꯦꯁꯤꯌꯥꯇꯤꯀꯥ ꯌꯥꯎꯅ ꯃꯣꯏꯆꯔꯥꯏꯖꯔ ꯅꯠꯇ꯭ꯔꯒ ꯁꯦꯔꯝ ꯁꯤꯖꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯅꯣꯡ ꯃꯪꯂꯕꯁꯨ UV ꯔꯦꯒꯤ ꯆꯥꯗ 40ꯗꯤ ꯂꯩꯆꯤꯜ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕꯅ ꯇꯉꯥꯏ ꯐꯗꯅ ꯕ꯭ꯔꯣꯗ ꯁ꯭ꯄꯦꯛꯇ꯭ꯔꯝ, ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯠ ꯖꯦꯜ ꯅꯠꯇ꯭ꯔꯒ ꯃꯦꯠ ꯁꯟꯁꯀ꯭ꯔꯤꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯩꯕꯒ ꯂꯣꯏꯅꯅ ꯆꯌꯣꯜ ꯑꯃꯗ ꯑꯃꯨꯔꯛ ꯈꯛꯇꯃꯛ ꯎꯟꯁꯥ ꯑꯦꯛꯁꯐꯣꯂꯤꯌꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫